ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯐꯖꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯐꯖꯕꯤ, ꯐꯖꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯍꯥ? ꯏꯃꯥ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯍꯤꯡꯆꯥꯕꯤꯗꯧꯅ ꯂꯥꯛꯊꯔꯛꯏꯁꯤꯕꯣ? ꯃꯄꯥꯟ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯅꯪꯕꯣ? ꯆꯤꯟꯗꯨꯝꯕꯤ ꯅꯪꯕꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ꯫ ꯐꯖꯕꯤꯗꯨ ꯃꯄꯥꯟꯗ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯃꯅꯤꯡꯒꯤ ꯅꯅꯝꯃ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯅꯪꯅ ꯀꯩꯗꯧꯔꯝꯕ? ꯃꯣꯏꯅ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯍꯥꯏꯌꯣ ꯏꯃꯥ, ꯑꯩ ꯆꯠꯂꯨꯒꯦ꯫ ꯃꯣꯏꯅ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ? ꯍꯦ, ꯆꯤꯟꯗꯨꯝꯕꯤ, ꯑꯐꯥꯎꯕꯤ, ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ. ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ. ꯑꯉꯥꯡꯗꯨꯗ ꯐꯨꯔꯒ ꯌꯥꯝꯅ ꯀꯟꯕ ꯁꯥꯔꯤꯅꯦꯕ ꯅꯪꯒꯤꯗꯣ. ꯅꯪ ꯁꯤꯗꯤꯅꯦ ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯅꯅꯝꯃ ꯆꯥꯎꯕꯤꯗꯣ ꯌꯥꯝ ꯁꯥꯎꯍꯧꯏ. ꯃꯆꯥꯗꯤ ꯋꯥꯔꯛꯇꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯨ ꯇꯥꯕ. ꯍꯥꯠꯇꯣꯛꯑꯝꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛꯇꯨꯝ ꯐꯔꯕꯅꯤ. ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ. ꯊꯥꯒꯣꯏꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯍꯥꯏ ꯐꯖꯕꯤ, ꯇꯨ ꯑꯥꯗꯩ ꯆꯩꯁꯦ ꯄꯨꯔꯛ. ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏꯁꯦ? ꯑꯩꯅ ꯏꯃꯥꯗ ꯀꯩꯗꯧꯔꯨꯕꯒꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯗꯣꯔꯤꯁꯤꯕꯣ? ꯍꯩ, ꯋꯥ ꯌꯥꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯆꯩꯁꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯄꯨꯔꯛ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤꯅꯦ ꯃꯆꯤꯡ ꯑꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏ ꯃꯃꯥ, ꯀꯩꯗꯧꯔꯦ? ꯅꯪꯒꯤ ꯃꯆꯤꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯅꯪꯅ ꯑꯉꯥꯡꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯍꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯇꯕ ꯌꯥꯔꯔꯣꯏꯌꯦ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯉꯝꯃꯔꯣꯏ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯈꯔ ꯈꯣꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯊꯥꯡ ꯇꯥ ꯇꯝꯕꯤꯔꯤꯕꯅꯤ, ꯑꯗꯨ ꯇꯧꯔꯤꯕꯅꯤ, ꯑꯗꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯦ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯪꯅ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ. ꯑꯗꯨꯅ ꯃꯤꯒꯤ ꯑꯉꯥꯡ ꯐꯨꯔꯝꯃꯤ, ꯑꯍꯜꯗ ꯈꯠꯅꯕ ꯍꯧꯔꯝꯃꯦꯅ ꯋꯥꯀꯠꯂꯛꯏꯕ. ꯃꯌꯥꯝꯁꯤꯅ ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ ꯑꯔꯣꯏꯕꯅꯤ? ꯃꯁꯤꯒꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯛꯅꯤꯡꯗ꯭ꯔꯕꯅꯤ. ꯏꯃꯥ, ꯍꯜꯂꯛꯅꯤꯡꯗ꯭ꯔꯒꯅ ꯍꯜꯂꯛꯑꯅꯨ. ꯑꯩꯒꯤꯗꯤ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯀꯔꯤꯒꯤ ꯍꯜꯂꯛꯂꯤꯕꯅꯣ? ꯍꯜꯂꯛꯑꯅꯨ ꯆꯠꯂꯣ. ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯅ ꯀꯌꯥꯝ ꯐꯔꯕꯅꯣꯕ? ꯍꯩ ꯆꯤꯟꯗꯨꯝꯕꯤ, ꯅꯃꯤꯡꯃꯛꯅ ꯐꯖꯕꯤ ꯀꯥꯏꯅ. ꯐꯖꯔꯦꯅꯦ ꯅꯁꯛꯇꯨꯒ. ꯐꯖꯕꯅ ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯝꯂꯤꯕꯁꯦ? ꯍꯥꯏꯌꯨꯅꯦ ꯆꯤꯟꯗꯨꯝꯕꯤ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯔꯤꯕꯤ. ꯆꯥꯎꯕꯤꯅ ꯂꯥꯛꯂꯒ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯕ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯐꯖꯕꯤꯒꯤ ꯃꯄꯥ ꯁꯥꯖꯧꯅ ꯆꯥꯎꯕꯤꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯁꯥꯎꯕꯕꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯈꯨꯔꯥ ꯋꯥ ꯍꯥꯏꯒꯦ. ꯏꯆꯥꯅꯨꯄꯤꯅ ꯐꯅ ꯂꯥꯜꯂꯝꯂꯕꯁꯨ ꯀꯅꯥ ꯅꯠꯇꯦ, ꯅꯆꯟꯅꯨꯄꯤꯅꯤ. ꯈꯪꯖꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯈꯜꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯤꯌꯨꯅꯦ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯨꯔꯥꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏ. ꯃꯗꯨ ꯐꯠꯇꯦꯅꯦ ꯏꯕꯦꯝꯃ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯐꯖꯕꯤꯁꯦ ꯈꯨꯔꯥꯒꯤ ꯏꯆꯥꯅꯤꯗꯣ. ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯏꯆꯥꯗ ꯑꯗꯨꯛ ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯈꯨꯔꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯔꯥ, ꯅꯆꯥ ꯉꯥꯡꯉꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯋꯥꯗꯤ ꯋꯥꯔꯛꯇꯅ ꯅꯆꯥꯅꯨꯄꯤ ꯆꯤꯟꯗꯨꯝꯕꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ. ꯅꯠꯇ꯭ꯔꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯛꯇꯅꯤ ꯉꯥꯡꯒꯗꯕ. ꯐꯖꯕꯤ, ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯤꯟꯗꯨꯝꯕꯤ ꯍꯥꯏꯔꯦ ꯇꯨ. ꯀꯝꯗꯧꯏ ꯀꯝꯗꯧꯏ? ꯅꯪꯗꯤ ꯅꯨꯄꯥ ꯊꯤꯕꯁꯨ ꯈꯪꯗꯦ ꯍꯥꯏ. ꯏꯃꯥꯅ ꯅꯪꯗꯤ ꯅꯁꯛ ꯊꯤꯕꯒꯤ. ꯍꯦ ꯑꯉꯥꯡ, ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯇꯞꯇꯥꯏ ꯐꯨꯕꯤꯔꯝꯃꯤꯗꯣ. ꯑꯩꯅ ꯐꯨꯕꯗꯣ ꯅꯥꯗꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛꯀꯁꯨ ꯐꯨꯔꯕ? ꯍꯩ ꯐꯖꯕꯤ, ꯅꯪ ꯍꯧꯖꯤꯛꯁꯨ ꯍꯟꯗꯦ. ꯃꯃꯥ ꯑꯩ ꯌꯥꯎꯔꯛꯏ ꯀꯥꯏꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯕ꯭ꯔꯣ? ꯐꯨꯅꯦ, ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯥꯅꯨꯄꯥꯁꯤ ꯑꯝꯇ ꯐꯨꯑꯣꯕ. ꯏꯅꯝꯃ, ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦ. ꯅꯆꯥꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯗꯤ ꯏꯅꯝꯃꯅ ꯀꯩꯁꯨ ꯍꯥꯏꯗꯦ. ꯑꯗꯨꯒ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕꯒꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯏ. ꯍꯟꯗꯛꯇꯤ ꯊꯥꯒꯣꯏꯗꯣ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯐꯖꯕꯤ, ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ. ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ. ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ. ꯐꯖꯕꯤꯗꯣ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯏꯃꯥ, ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯪꯉꯣ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ? ꯁꯥꯖꯧꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤ, ꯏꯄꯥꯅꯦ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ. ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯒ ꯊꯅꯝꯃꯨ. ꯆꯥꯛꯁꯪꯗ ꯏꯄꯥ ꯆꯪꯉꯛꯑꯒꯦ. ꯆꯠꯂꯣ ꯆꯠꯂꯣ. ꯍꯣꯏ ꯄꯥꯕ. ꯑꯗꯨ ꯍꯥꯏꯔꯒ ꯐꯖꯕꯤ, ꯆꯥꯎꯕꯤ ꯑꯃꯗꯤ
ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯁꯥꯖꯧꯁꯨ ꯃꯈꯣꯏꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯔꯝꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯊꯥꯒꯣꯏ, ꯅꯆꯥꯅꯨꯄꯤꯅ ꯑꯩꯒ ꯏꯆꯥꯅꯨꯄꯥꯒꯗ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ? ꯆꯥꯎꯕꯤ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅꯨꯄꯤꯅ ꯆꯨꯝꯅ ꯌꯦꯡꯖꯕ ꯃꯑꯣꯏꯔꯤꯅꯤ꯫ ꯌꯥꯝ ꯐꯠꯇꯅꯁꯨ ꯈꯟꯒꯅꯨ꯫ ꯍꯣꯏ, ꯏꯆꯥꯅꯨꯄꯤꯁꯦ ꯈꯔꯕꯨꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈꯤꯒꯗ꯭ꯔꯅꯤ ꯏꯕꯦꯝꯃ? ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯍꯦꯔꯥ ꯏꯆꯦ, ꯏꯆꯦꯒꯤꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤꯁꯦ ꯀꯟꯈꯠꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯤꯗ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨꯗ ꯏꯆꯦ꯫ ꯑꯩꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯇꯣꯛꯈꯣ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯅꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯌꯥꯎꯕꯕꯨꯗꯤ ꯌꯥꯎꯗꯦ꯫ ꯏꯕꯦꯝꯃꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯕ, ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯏꯃꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯂꯥꯛꯑꯣꯕ꯫ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣꯕ꯫ ꯏꯃꯥ, ꯑꯩ ꯁꯧꯔꯛꯑꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯏꯕꯣ, ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯇꯨꯝꯕꯤ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯀꯅꯨꯀꯣ꯫ ꯍꯦꯛ ꯊꯥꯔꯛꯑꯕ ꯍꯌꯦꯡ ꯑꯩꯅ ꯆꯥꯎꯔꯒ ꯍꯅꯨꯕꯤ ꯅꯪꯁꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯊꯥꯒꯣꯏ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ꯫ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯆꯥꯎꯕꯤꯗꯨ ꯅꯣꯛꯏ꯫ ꯆꯥꯎꯕꯤ, ꯅꯆꯥ ꯄꯤꯛꯈ꯭ꯔꯕꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨꯗꯤ ꯏꯆꯥ ꯋꯥꯔꯛꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯉꯥꯡꯂꯤ꯫ ꯑꯗꯣ ꯅꯪꯗꯤ ꯅꯆꯥ ꯌꯥꯝ ꯋꯥꯔꯛꯄ ꯅꯨꯄꯤꯔꯅꯤꯍꯦ꯫ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤꯅꯤ ꯏꯕꯦꯝꯃ꯫ ꯏꯟꯗꯣꯝꯆꯥ, ꯃꯤ ꯑꯇꯩꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯏꯆꯥ ꯅꯠꯇꯦꯗ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯗꯅ ꯉꯥꯡꯉꯛꯏꯅꯤ ꯏꯆꯥꯒꯤꯁꯦ꯫ ꯏꯃꯥ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯗꯨꯝꯗꯨ ꯇꯥꯁꯤꯜꯂꯒ ꯒꯝꯒꯝ ꯆꯠꯈꯤ꯫ ꯐꯖꯅ ꯆꯠꯂꯨꯀꯣ, ꯏꯃꯥꯁꯨ ꯂꯥꯛꯑꯗꯧꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯥ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ꯫ ꯆꯥꯎꯕꯤ, ꯃꯈꯥ ꯇꯥꯔꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯕꯒ ꯄꯥꯟꯗꯕꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯄꯥꯜꯍꯟꯅꯤꯡꯉꯦ ꯀꯨꯁꯤꯅꯤ, ꯑꯗꯨꯒ ꯄꯥꯜꯍꯟꯅꯤꯡꯗ꯭ꯔꯒꯅ ꯀꯨꯁꯤꯅꯤ꯫ ꯃꯁꯤꯗꯅꯦ ꯅꯪꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯒꯤ ꯅꯊꯧ ꯀꯩꯁꯨ ꯅꯠꯇꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯌꯣ, ꯑꯌꯣ ꯏꯃꯥ, ꯑꯌꯣ ꯑꯌꯣ ꯑꯌꯣ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯆꯥꯎꯕꯤꯗꯣ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯣꯝꯗ ꯐꯠ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯥꯒꯣꯏꯁꯨ ꯆꯦꯜꯂꯛꯏ꯫ ꯑꯉꯥꯡꯒꯤ ꯃꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯄꯣꯝꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯀꯩꯗꯧꯔꯤꯅꯣꯕ? ꯍꯧꯖꯤꯛ ꯆꯠꯈꯤꯗ ꯉꯥꯏꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯇꯨꯁꯜꯂꯨꯔꯤꯔꯣ ꯅꯪꯕꯣ? ꯏꯃꯥ, ꯇꯨꯁꯟꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯠꯂꯤꯉꯩꯗ ꯃꯆꯤꯟ ꯇꯨꯝꯕꯤ ꯑꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯉꯥꯎꯕꯤ ꯃꯋꯥ ꯐꯪꯗꯕꯤꯗꯨꯅ ꯐꯨꯔꯝꯃꯤꯅꯤ꯫ ꯑꯌꯣ ꯑꯌꯣ, ꯑꯩꯅ ꯏꯃꯥ, ꯃꯥ ꯐꯨꯋꯣ ꯏꯃꯥ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯣ ꯏꯃꯨꯡꯗ? ꯆꯪꯈ꯭ꯔꯦ꯫ ꯃꯥ ꯐꯨꯗ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯐꯨꯅꯤ ꯐꯨꯅꯤ, ꯏꯃꯥꯅ ꯃꯥ ꯁꯣꯏꯗꯅ ꯐꯨꯒꯅꯤ꯫ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯃꯥꯅꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ, ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏꯗ ꯑꯣꯟꯁꯤꯜꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯊꯨꯅꯗ ꯀꯧꯊꯣꯔꯛꯑꯣ꯫ ꯍꯥꯏ ꯆꯥꯎꯕꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯁꯦꯡꯅꯕꯨ ꯐꯨꯕ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯤꯅ ꯐꯨꯗ꯭ꯔꯗꯤ ꯀꯅꯥꯅ ꯐꯨꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥꯅ ꯐꯨꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥꯅ ꯈꯪꯗꯧꯒꯤ ꯈꯪꯂꯕ ꯏꯆꯥꯅꯨꯄꯥꯅꯤꯅ ꯏꯟꯗꯣꯝꯆꯥꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗꯧꯅꯒꯗꯤ ꯎꯕꯤꯒꯅꯨ꯫ ꯀꯔꯤ ꯊꯣꯛꯑꯗꯅ? ꯏꯕꯦꯝꯃ, ꯎꯗꯦ꯫ ꯏꯟꯗꯣꯝꯆꯥꯅꯅꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯉꯥꯎꯕꯗꯧꯅ ꯎꯗꯦꯀꯣ꯫ ꯈꯪꯗꯧꯉꯩ ꯈꯪꯉꯕ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯁꯨꯝ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯤ ꯀꯧꯊꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯠꯂꯒꯅꯦ ꯐꯔ ꯍꯦꯛꯇ ꯍꯥꯏꯗꯠꯂꯝꯒꯦ꯫ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤꯕꯅꯣꯕ? ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯕ? ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ꯫ ꯍꯦꯔꯥ ꯏꯕꯦꯝꯃ, ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯅꯁꯨꯅꯦ ꯅꯋꯥ ꯂꯧꯗꯦꯗ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯕ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯋꯥ ꯂꯧꯔꯨꯅꯤ? ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯒꯤ ꯏꯁꯤꯡ ꯀꯟꯕ ꯆꯪꯈꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯔꯛꯂꯒ ꯅꯆꯥꯅꯨꯄꯥꯗꯣ ꯐꯨꯒꯗꯧꯔꯤꯕꯅꯣ? ꯇꯨꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤꯁꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯏꯕꯦꯝꯃ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯂꯥꯛꯀꯅꯨ꯫ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ? ꯅꯆꯥꯅꯨꯄꯤꯅ ꯏꯆꯥꯅꯨꯄꯥꯗ ꯐꯨꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯐꯨꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯒꯣꯏꯒꯤ ꯃꯁꯝꯗꯣ ꯄꯥꯏꯔꯒ ꯐꯔ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯊꯥꯒꯣꯏꯗꯣ ꯅꯥꯕꯅ ꯉꯥꯎꯔꯦ꯫ ꯍꯥꯏ ꯆꯥꯎꯕꯤ, ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ꯫
ꯏꯅꯣꯝꯆꯥ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯦ ꯏꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯐꯨꯔꯒꯦꯕ ꯑꯩꯒꯤ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯕ ꯍꯧꯔꯛꯑꯗꯅ ꯅꯪꯒꯨꯝꯕꯗꯤꯅꯦ ꯅꯁꯝ ꯐꯣꯏꯕꯁꯤꯅ ꯃꯇꯤꯛ ꯍꯦꯛ ꯆꯥꯕꯅꯤ ꯑꯗꯣ ꯍꯥꯏꯔꯒ ꯃꯁꯝꯗꯣ ꯀꯟꯅ ꯀꯟꯅ ꯐꯣꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯂꯝꯃꯤ ꯏꯃꯥ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯍꯥꯠꯂꯣ ꯃꯥ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯍꯩ ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯕꯨꯅꯦ ꯌꯥꯝꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯆꯠꯂꯨꯗꯤ ꯆꯠꯂꯣꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯊꯤꯔꯤꯕ ꯅꯈꯣꯏꯒꯨꯝꯕ ꯃꯤꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯊꯣꯔꯛꯑꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯑꯃꯨꯛ ꯐꯨꯔꯨꯕ꯭ꯔꯅꯦ ꯐꯨꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐꯨꯔꯨꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯏꯃꯥ ꯅꯪꯁꯨꯅꯤ ꯏꯕꯦꯝꯃ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯁꯨꯝ ꯃꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯏꯃꯥꯒꯤ ꯐꯖꯕꯤ ꯅꯪꯕꯣ ꯍꯥꯏ ꯊꯥꯒꯣꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯃꯈꯥ ꯁꯪꯊꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯔꯦꯝ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯒꯦꯔꯣ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒ ꯄꯨꯟꯅ ꯑꯁ ꯑꯩꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯅꯦ ꯑꯁꯤꯃꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯀꯅꯥꯅꯣ ꯂꯩꯌꯦ ꯂꯩꯌꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯌꯦ ꯂꯩꯔꯦ ꯂꯩꯔꯦ ꯊꯣꯔꯛꯑꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯒꯣꯏ ꯊꯣꯛꯂꯛꯏ ꯃꯁꯥꯗꯨ ꯏꯄꯥꯗꯤ ꯄꯥꯈꯠꯂꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯕꯦꯝꯃ ꯀꯅꯥꯅꯣ ꯀꯔꯤ ꯊꯕꯛꯀꯤ ꯁꯤꯕꯨ ꯏꯕꯦꯝꯃ ꯐꯖꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯃꯥꯅꯤ ꯐꯖꯕꯤ ꯃꯁꯥ ꯂꯩꯔꯒꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯔꯝꯕ ꯌꯥꯎꯔꯒꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯏꯆꯦ ꯏꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯔꯛꯂꯝꯃꯤ ꯐꯖꯕꯤ ꯎꯕꯒ ꯅꯨꯄꯤꯗꯨ ꯐꯖꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯖꯕꯤ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯪꯗꯤ ꯃꯤꯅꯤ ꯀꯩꯅꯣ ꯐꯖꯕꯤꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯐꯥꯎꯕ ꯉꯛꯇꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯦ ꯃꯤꯅꯤꯅꯦ ꯑꯗꯣ ꯑꯩꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯎꯈ꯭ꯔꯕꯔꯥ ꯎꯗ꯭ꯔꯤꯕꯔꯥ ꯑꯩ ꯈꯪꯗꯦ ꯎꯗ꯭ꯔꯒꯅ ꯑꯩ ꯍꯥꯏꯒꯦ ꯑꯩꯁꯦ ꯅꯪꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯃꯩꯔꯥꯕꯗꯣ ꯑꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯅꯤ ꯃꯩꯔꯥꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯩꯔꯥꯕꯗꯣ ꯑꯩꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯤ ꯃꯥꯅ ꯑꯩ ꯄꯥꯝꯗꯗꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯍꯩ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯏ ꯃꯑꯣꯡꯗꯨꯗꯗꯤ ꯅꯨꯄꯥ ꯀꯅꯥꯅ ꯅꯪꯕꯨ ꯄꯥꯝꯕꯤꯗꯣꯔꯤꯒꯦ ꯑꯇꯣꯞꯄ ꯑꯗꯨꯝ ꯂꯧꯈꯤꯕ ꯇꯥꯕ ꯅꯪꯒꯤ ꯂꯤꯆꯠ ꯑꯗꯨꯅꯗꯤ ꯂꯩꯁꯥꯔꯒ ꯑꯗꯨꯝ ꯁꯤꯖꯈꯤꯕ ꯇꯥꯕꯅꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗ ꯄꯉꯥꯡꯗ ꯉꯥꯡꯂꯕ ꯑꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯏꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯔꯝꯃꯒꯦ ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅꯤꯅ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯊꯤꯅ ꯉꯥꯡꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯊꯥꯒꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯆꯦ ꯅꯆꯥꯅꯨꯄꯤꯁꯤ ꯈꯔ ꯋꯥꯔꯛꯎ ꯃꯥꯒꯤ ꯂꯤꯆꯠꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯕꯤꯔꯝꯕꯅꯤ ꯏꯆꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯩꯗꯤꯅꯦ ꯃꯃꯥꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦ ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯀꯞꯄꯤ ꯐꯖꯕꯤ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯏꯃꯥ ꯆꯠꯂꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯖꯥꯠ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯒꯅꯨ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯃꯨꯊꯤꯅ ꯐꯨꯔꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯃꯌꯥꯝ ꯇꯝꯁꯤꯜꯂꯤꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯏꯃꯥ ꯅꯪꯒꯨꯝꯕ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯥꯕ꯭ꯔꯕ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯐꯖꯕꯤ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡ ꯑꯁꯥꯎꯕꯗꯨ ꯈꯪꯖꯤꯜꯂꯝꯃꯤ ꯊꯥꯒꯣꯏꯗꯨ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯐꯨꯕꯗꯨꯗ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯥꯅ ꯐꯠꯇꯕꯒꯤ ꯃꯤꯅ ꯐꯨꯕꯅꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯈꯥꯡꯂꯒ ꯂꯩ ꯉꯁꯤꯗꯤ ꯅꯪ ꯃꯩꯔꯥꯕ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯝꯕ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯠꯂꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ
ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯩꯔꯥꯕꯗꯣ ꯅꯝꯗꯅ ꯐꯥꯔꯒ ꯂꯩꯈꯤꯕꯗꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯁꯨꯃꯥꯏꯅ ꯂꯩꯍꯧꯕꯅꯤ ꯆꯠꯂꯣ ꯏꯆꯥꯅꯨꯄꯤꯗꯒꯅꯦ ꯇꯥꯏꯁꯤꯟꯒꯅꯨ ꯑꯉꯥꯎꯕꯤ ꯅꯪꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯅꯆꯤꯟ ꯈꯨꯇꯨꯝ ꯑꯗꯨꯒ ꯅꯁꯝ ꯅꯅꯥ ꯑꯗꯨꯒ ꯃꯩꯔꯥꯕꯅ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯄꯥꯝꯂꯒꯦ ꯏꯕꯦꯝꯃ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ ꯏꯆꯦ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯏꯆꯦꯒꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯀꯥꯗ ꯌꯦꯠꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯏꯆꯦꯅ ꯕꯥꯞ ꯐꯖꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯤ ꯃꯥꯕꯨ ꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯎꯔꯗꯤꯅꯦ ꯃꯩꯔꯥꯕꯅꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯄꯗꯨꯗꯤ ꯄꯣꯛꯂꯣꯏꯗꯕ ꯐꯖꯕꯤꯒꯤꯗꯤꯅꯦ ꯃꯥꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩ ꯑꯗꯨꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯁꯤ ꯑꯉꯥꯎꯕꯒ ꯑꯉꯥꯎꯕꯤꯒꯅ ꯄꯣꯛꯄ ꯃꯆꯥꯗꯤ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯗꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯏꯆꯦꯅꯅꯦ ꯅꯆꯥꯅꯨꯄꯤꯕꯨ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯥꯒꯣꯏꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯅꯤꯛꯂꯝꯃꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯥꯏꯌꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯏꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯅ ꯄꯣꯛꯄꯁꯨ ꯅꯠꯇꯦ ꯏꯃꯥꯅ ꯅꯪ ꯈꯛꯇꯅꯤ ꯄꯣꯛꯄ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯌꯨ ꯏꯃꯥꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤꯡꯉꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯥꯒꯣꯏꯗꯨ ꯀꯞꯂꯝꯃꯤ ꯃꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯝꯃꯤ ꯏꯃꯥ ꯀꯞꯀꯅꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯁꯨꯂꯛꯅꯩ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯇꯥ ꯃꯩꯔꯥꯕꯗꯣ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯏꯃꯥ ꯅꯨꯄꯤ ꯂꯩꯔꯗꯤ ꯅꯨꯄꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯐꯠꯇꯕꯅꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯈꯥ ꯇꯥꯔꯛꯎ ꯅꯪ ꯂꯩꯍꯧ ꯑꯩꯈꯣꯏ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯆꯠꯈ꯭ꯔꯒꯦ ꯃꯁꯤꯅꯤꯅꯦ ꯏꯆꯥ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯁꯦ ꯆꯍꯤ 90 ꯁꯨꯔꯕ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯕꯦꯝ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯒꯣꯏꯗꯨ ꯀꯞꯄꯤ ꯁꯥꯖꯧ ꯊꯣꯔꯛꯂꯒ ꯊꯥꯒꯣꯏꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯦꯗ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯉꯨ ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏꯗꯧꯔꯤ ꯈꯔ ꯈꯤꯠ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯔꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯤ ꯈꯪꯗꯕꯗꯤ ꯈꯔ ꯐꯊꯔꯣ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯃꯃꯥ ꯌꯥꯔꯦ ꯇꯣ ꯃꯈꯥ ꯇꯥꯔꯅꯨ ꯑꯩꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯣ ꯑꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯃꯥ ꯅꯪ ꯀꯥꯏ ꯆꯠꯏꯅꯣ ꯑꯩ ꯂꯥꯛꯀꯦ ꯍꯥꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯆꯤꯟꯗꯨꯝꯕꯤ ꯑꯉꯥꯎꯕꯤ ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯁꯦ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯒꯣꯏꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯩꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯀꯥꯏꯅ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯩ ꯈꯪꯉꯤ ꯕꯥꯕꯥ ꯃꯄꯥꯝ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯕꯥꯕꯥ ꯅꯪ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯏꯃꯥꯁꯦ ꯑꯩ ꯍꯣꯔꯦꯟ ꯀꯧꯔꯨꯒꯦ ꯃꯈꯣꯏꯒꯤ ꯃꯕꯨꯡꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯒꯅꯤꯗꯅ ꯑꯗꯨꯒ ꯑꯩꯒ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯁꯥꯎꯔꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯗ ꯉꯥꯡꯒꯅꯤ ꯊꯥꯒꯣꯏ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯆꯠꯂꯣ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯕꯥꯕꯥ ꯁꯥꯖꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯕꯦꯝꯃ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯏꯄꯥꯁꯨ ꯄꯣꯊꯥꯒꯦ ꯅꯪ ꯀꯣꯏ ꯆꯠꯆꯈꯤꯅꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯒꯣꯏ ꯂꯥꯛꯄ ꯎꯕꯗ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯧꯏꯁꯦ ꯃꯥ ꯂꯥꯛꯄꯁꯦ ꯑꯩ ꯈꯨꯗꯛ ꯍꯦꯛꯇ ꯁꯥꯎꯒꯠꯂꯨꯅꯤ ꯍꯣꯏꯅꯦ ꯇꯣꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯤꯟꯗꯨꯝꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯍꯜꯂꯤ
Mama mo chang ngak de thadong na dabni mo. Ngasidi iche se. Thina ngangaga thadogisi. Natrabadi horen pajabi lagdaga akoi mayam khoidau sogor halaman. Asamna machimana wari sari ngaida. Thagoi makhoi gi manak yausilagbe. Hai, thagoi. Nang sidaga dobulai ni. Mayambagi walo chingaida. Mapana pana mo haire. Iche. Nang yum sidaga dobulai ni. Horen pajabi do akoi mayam se angaw sembiraga amuk thambiramani do. Laikai mamangda ikai bunai khoisune. Tumin leidoini. Mana ngangbudu taraga. Machanupigi maramda makhoi mayamna nganglapadu tabada thagoi saw. Yari. Nakhoina aingonda pangangda ngangise karigini. Aigisu iyumnina laklibani. Aingonda wayamna ngangakana. Ichana icha phattaban. Nakhoina marolama. Aina sawraktana ne. Nakhoi loina penanaba aisi khiniko. Mahake wada tabada makhoi ngai. Iche. Adumaina ngangidi karigini. Aikhoi lerisidi. Karigi chena adumaina ngangini. Machanupigi wada tabada mabungdi sauna. Ibema, nang laudanani. Nachanupina ngauribudu hangedana. Tacho, ai chachro hairo, kaino. Iche, tacho na chumna haibani, chawgunushi. Lao, imungda changasi. Loi tangba, akhoi malak bra. Haujikta machanupido imungda changkibada mangaidi. Machanupido prap laga magi mafamda. Lawai tangba akhoi ma leibra haina hairakpaduda yamna sawningdam. He pajabiya. Nangi wangang sangang do kaino, ha? Adubu kari wangang sangang no? Namaga lakte chalo. Nang akhoi da kadobui laino. Chalo ne. Angang ni na mi usitriba. Namaga po mina pa mabungay se. Magi manaw nupagi mawung daga tawib. Paroy daw rin masi angang je. Nang pokpadagi namado su. Migi mimang topo do hek toa bani. Mamhan. Nang adumay na gadi ay ngonda harakano. Ay sawra adi nang apaba oiroy. Hey, pajabiya. Nang mamhanda nang nangangibudo kaino, ha? Adumaina ngang bahawna bro. Adu hairaga magi mamhangi nupidu na kupak na tharami. Ine, kaigino ine na imay da kupak na hekta tharise. Aigi imado yamto na kukturo. Imado lo silaga na koy da kari ka na bapangge. Aigi se, imabo lo bula ibani. Makoy da chaw. Ay na haibasi, makoy na suk ayadribra. Karigino ayam na sawningida. Na koy na tawriba matawse. Noi le hauro. Ay yumsida layba ngamnaroy. Ngayhak layta, najal nupidu na yumsida chilakani. Macha nupi angaw biya sina, mama kauba amuk lakani. Mama sina, macha nupida sawribani haidana. Chatlu yararoy. Adugadi imungsida lanjaw thoani. Laikai kumhai oirani. Sumaina sum hingadaba oiragadine. Ay ipamda chatlaga oina leiruragi. Hoine, adumaina gyan tana ngangudana. He pajabiya, angaubiya, chindumbi, yumse namana jagi khanapam oihauro harisini. Adu hairam laga sanado chatkirami. Magi mamhandu sawningna pajabida yenglaga. Pajabiya, chalo, nayumda chalo. Nakoi sida lakano. Nane phabu sawraga chakredana. Nakoi namana chachangdana yumse thugairam laga. Lan thum pumba nakoi gi oiharuge haina khalibada. Ai leiringaidadi madukhak oithoklo ibema. Mabung na ngangliba wahai singdo tabada thagoi yamna nungaitana thoglai. Tachawna aingoda khaliba wakhaldi yam lali. Ima ipana thambiramba lan thum mayam singase. Nachana machira ama phawba mitakhiba laite. Aina na khoigi nanakta toina lakpagi maramdi. Aigi isanupigi phattabagi lakpani. Nakhoina aingonda adumaina khalabadi. Ai yumsida amuk hana laaruge tachaw. Adu hairamlaga thagoido yam nungaitana chatki. Machanupina yamna nungaitana chatkibaduda amuksu nungaitaba poklami. Mama mapana makhoi machal mana ahum kakta mapokpirami. Nupidi thagoi matomtani yauzaba. Phajabida amuk onsilaktuna. Phajabi, nasaktu yeningde ne. Chalo. Nangna maram oiraga namabusu thina ngangbikre. Nangse yam phattaba angangni. Chalo ne he. Tomba phachen thoraktuna mayambada yenglaga. Tachaw. Phajabi se makhong makhut punsilaga turelda thadagrse. Ma yamna pharoidori. Ma na phatabadagi iche se yamna waram. Iche gi mataw yengba ngamdre tachaw. Asumna tombana haibadu tabada phajabi kana chenki ge tawri adubu tombana magi khudang aduda kana paisinduna tarami. Makhoi ani changdana phajabi bunamdana pharaga imungda pusinpi.
Thagoi tung onthoktuna machanupido lakpra yenglame adubu machanupido lakpasu uramde. Yengoida asuk yamna phattaba angang sibu karamba makhalgi angang mana maram oiraga aise ikai phiruk yamna khomde. Ngai hak leiraga iche nangi na chana aigi icha phurami. Nga hak leiraga indomcha nangi na chana aigi isa gi sanapot lakre. Kanagi amuk toiba gyan sukta tadi. Ai yam nungaite hairisini. Haima Thagoi nangdi kaidawre lambida choiro lolondana chatlidubu kaidawrage nangbo kaisu tawdeda ini wakhal amasum khalambani aduda chinda haidokhraba o adugi ro ibema isedi kaino makhaluredana Thagoido makha taramdabida mayum yongnanaba gam chatkre Mama nang amu haleedana adunini napamdabu kayam kuine leiba yanege chalo wathi neba Makhoi mapa aingondane khoidaw yamna sawhalakanu ko napana sa afaba oiroi haisini mama sagot kinune ado ijanu pidi kadomda lehore nang gauni na chakre aduga nang na tomda laklibadi karigino phajana lakminu yadro Thagoido fat phamtharaga Makhoi mapa aise laibak yamna thibi haibadu oiri aikhoi anina icha ama khaktagi hena pokchaba sunate icha ama khaksida wakhal tabisu ohenbidri Mamana bidi mayum makai panduna macha masu chawnari aduga masida isida mana tawriba matawse ayam nungaite haibasini makhoi mapa Thagoi karidi upai le masibu aikhoina oihaningduna oihanbro amaromda ichanupi masana oininu oibusu natini nangbo machanupi na kuina lakmandaba aduda amuk magi nupada yenglaga karigino mana amuk laktrisina kadawrage lambida kana amuk thengnarajan Migi anganga muk phuramdana torani as ai kokse bera leirabani mada ngangnanaba honabada aida sijaningi asengba sajau magi nupida sauna yenglaga mama nacha nupido irenjana puraga lakpa yadro nangbo karigino matumda thambiramidobo mahakse phatte haiduna inthokpa yaribro nate aina hairibati aikhoigi icha nate haiduna haiba yagadawribra khangde makhoi mapa Aise khoidoksu pangsauda sauni yamna penjadre aise makhoi mapana thokpa yenguro aidi khangde ko ngasi se ai thawai su yamna nungaite akhoi ta chawnane ta horiba mongdo adu hairam laga Thagoi imungda phat changki sajau machanupi lakpra haina konthongnomda adum yenglam adubu phana kuiraba phawbuda machanupi ru suklak laklamde leiba yadaduna imungda changdakle mama nachanupi du lakte ne nangbomta yengu chone Magi nupana nganglibudu sukta tasenaramde Yumsibu kana lege mi amta laitabro O tare kanano adu hairaga Thagoi chenthorei Nangdi sida kaidobu laiba ha nang sida kaidobu laiba noba Nangi maramdagi ngasidi ichanupido angaubi amagumna leiri madugi mathakta pendraduna nangi nanimbo natugi mamado aikhoida laktuna Ichanupida thina amuk nganglamni masida sunang apen manaidribro hayo ibungo mapanda magi nupina nganglibudo kanano haina yengbo thorei sajongna nupado kanano haiba masak khanglamde Thagoi nupa sidi kanan makhoi mapa magi maramnani nupi amana laktuna aikhoibu thina ngangambado sajau su bab taraduna nupaduda yenglaga ibungo gi mingbu mairaba haiba natra mairaba chalo Yam thuna chalhau natragadi nang afaba oiraro aikhoise nangna kari oina uge ha kari oina khange Baba aingoda sawbiganu ai phajabibu thamoi sengna nusijaba misak aina nupi ama thekibadagi mahaki phibam ado oikibane haibana chamuna khangje adubu nupido aina thiningdana thekibanate nupido aikhoiga yamna naknabadagi mamaduna aingonda namdana pisilakibani matamduda aidi luhongba ngamle Fajabi aikoi ani amuk chense haibani adubu fajabina ima pabana yara oi haiduna yakidabani aisu upai leita nupiduga adum luhongkibani hojiksu ai fajabibu adumba nusiri mahakna tawriba mayamada aigi nakta leiragasu loina sengtokchaki ai mabu lawba laklibani Thagoido yam sauningdami mairabagi manakta jangsilaktuna khupakna tharami he nangna aikhoibu asuk amna usitribase karigin aikhoibu ichanupa pokti Nupi amatang po haiduna nangna haiba pumnam aikhoina yarani siro chakhor chalo
ꯑꯩꯅꯅꯦ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯁꯥꯖꯧꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯖꯧꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ? ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯍꯩ ꯑꯁꯪꯕꯤ, ꯑꯁꯪꯕꯤ! ꯍꯣ ꯀꯩꯗꯧꯔꯒꯦ? ꯃꯄꯥꯟꯗꯒꯤ ꯍꯤꯡꯆꯥꯕꯗꯧꯅ ꯂꯥꯛꯇꯅ ꯑꯃꯨꯛ ꯀꯧꯔꯤꯕꯗꯨꯕꯣ? ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣꯏ꯫ ꯅꯪ ꯑꯣꯏꯅꯅꯦ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯎ ꯂꯥꯎ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯇꯅ ꯑꯃꯨꯛ ꯀꯧꯔꯤꯕꯁꯤꯅ? ꯑꯁꯪꯕꯤ, ꯅꯈꯣꯏꯒꯤ ꯅꯃꯥꯗꯨꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯣꯏ ꯅꯃꯥꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕꯗꯥꯏ? ꯂꯩꯔꯗꯤ ꯀꯧꯊꯣꯔꯛꯎ꯫ ꯂꯩꯇ꯭ꯔꯒꯅ ꯅꯌꯨꯝꯗ ꯆꯠꯂꯒꯅꯦ ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯅꯪꯅ ꯁꯥꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥ ꯀꯧꯔꯨꯆꯣ ꯍꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯅꯪꯉꯣꯟꯗ ꯏꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯏꯀꯥꯏꯕ? ꯌꯥꯝ ꯄꯤꯔꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯤ, ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ ꯑꯩꯒꯤ ꯐꯖꯕꯤꯕꯨꯁꯨ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯂꯥꯞꯅꯍꯜꯂꯤ꯫ ꯇꯥ ꯃꯩꯔꯥꯕ, ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯅꯪꯅ ꯁꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯦꯛ ꯍꯦꯛ ꯉꯥꯡꯕꯗꯣ ꯇꯣꯛꯑꯣ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯏꯃꯥ ꯕꯥꯕꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ? ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯪꯒꯤ ꯅꯃꯥꯗꯣ ꯀꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯑꯉꯥꯎꯒꯤ ꯃꯤꯍꯨꯟꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯅꯪ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯃꯃꯥꯗꯣ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯅ ꯂꯩꯇꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯃꯌꯥꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯅ ꯊꯤꯅ ꯑꯣꯠꯅꯩ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯁꯪꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯐꯠ ꯊꯣꯔꯛꯂꯒ, ꯍꯦ ꯃꯩꯔꯥꯕ, ꯑꯩ ꯁꯤꯗ ꯂꯩꯅꯦ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯣ ꯂꯣꯟꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯅꯦ ꯑꯩꯕꯨ ꯂꯩꯇꯕ ꯁꯥꯎ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯣ꯫ ꯉꯁꯤꯗꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯥꯅ ꯄꯨꯔꯒ ꯆꯠꯈꯤꯕ, ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕꯤꯗꯕ, ꯁꯤꯈꯛꯅꯤ ꯃꯩꯔꯥꯕ ꯑꯩꯅ ꯄꯥꯝꯖꯕꯁꯤ꯫ ꯑꯁꯪꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯟꯗ꯭ꯔꯖꯤꯅꯤ ꯑꯗꯨ ꯃꯌꯥꯅꯨꯄꯥ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ, ꯍꯦ, ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯅꯨꯄꯤꯕꯨ ꯂꯧꯅꯤꯡꯉꯒ ꯂꯧꯕ, ꯂꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ, ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯆꯥꯎꯔꯦ, ꯅꯪ ꯌꯥꯝ ꯆꯥꯎꯔꯦꯕ꯫ ꯄꯥꯝꯃꯒꯅ ꯏꯆꯥꯅꯨꯄꯤ ꯁꯦꯛ ꯂꯧꯕ, ꯄꯥꯝꯗ꯭ꯔꯒꯅ ꯇꯣꯛꯀꯦ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯃꯩꯔꯥꯕꯗꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯇꯣꯝꯇ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ, ꯀꯔꯤꯕ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯄꯥꯝꯅ ꯂꯧꯕ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯅꯦꯝꯕꯣꯛ, ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯄꯥꯝꯅ ꯂꯧꯕ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯃꯔꯝ ꯆꯠꯂꯨꯗꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ꯫ ꯃꯃꯥ ꯃꯄꯥ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯩꯔꯥꯕꯗ ꯅꯝꯗꯅ ꯄꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯅꯤ ꯈꯜꯂꯒ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ? ꯍꯦ ꯃꯩꯔꯥꯕ, ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯟ ꯃꯌꯥꯝꯗꯣ ꯂꯩꯀꯥꯏꯁꯤꯅ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯅꯤꯅ ꯈꯟꯗꯣꯔꯤꯒꯦ? ꯅꯪꯅꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯑꯩꯉꯣꯟꯗꯅꯦ ꯍꯧꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯆꯠꯂꯒꯦ꯫ ꯅꯈꯣꯏꯅ ꯊꯣꯛꯄ ꯌꯥꯅ ꯌꯥꯅꯅꯕ ꯂꯩꯃꯤꯟꯅꯔꯣ꯫ ꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯪꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯂꯥꯎꯔꯛꯏ, ꯏꯃꯥ, ꯅꯪꯁꯦ ꯐꯠꯇꯦꯗ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯑꯩꯕꯨ ꯇꯥ ꯃꯩꯔꯥꯕꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯣꯠꯄꯤꯔꯤ꯫ ꯅꯪ ꯄꯦꯜꯂꯣꯀꯣ ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ꯫ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯑꯁ꯭ꯋꯥꯏꯗ ꯉꯥꯡꯅꯔꯨꯆꯣ ꯆꯠꯂꯣ꯫ ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯂꯥꯎ ꯈꯣꯡꯒꯅꯨ꯫ ꯃꯩꯔꯥꯕꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ, ꯇꯥꯖꯧ, ꯑꯩꯈꯣꯏ ꯐꯖꯕꯤꯗꯣ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯏꯒꯅ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ꯫ ꯆꯠꯍꯟꯈ꯭ꯔꯁꯤꯕ ꯇꯥꯖꯧ꯫ ꯇꯣꯝꯕ, ꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯐꯠꯇꯦ꯫
Matam khara sumna thamba pamlibani. Asuk yamna fattaba mi makhal asidine laknagadabani nangba. As adu yaba hongnadi da tajaw. Fatta nungdaga amuk thoklabadi aikhoi kamdawni. Aidi yam kiye tajaw. Ai Tomba numita salakadawre. Ngasigi numisimadi ma aikhoi da thamlasi. Cha isinga amata bijadabida laknarasi. Aduga gyan kitang lakpra haibido yengasi. Asuk yamna fattaba angangsidi laknagadabani nangba. Natay masu mapam da chatkredana. Halakani halaoi haibasu khangde. Nang amasu nupi thiyu haiba yade. Aduna haujiki chakse nangna thiba tabani ko. Tajaw aikhoi itay masu phatmandaba haibadun. Kaisu laitaba sigidamakta mapam dekta chakkiba ngamai. Aikhoi chena sigi lamsisu kaisu pam laitabada. Tajaw iba aikhoi gi lamsu phana chawri. Tomba makha tarnu chakto thongtoro. Yamba chak yam lami. Ngasidine chakto prapra thong ko. Somdana thagoi amadi sajaw makhoi anido matha yamna sarami. Macha nupina sungan halaktaba aduda sajaw magi nupida yenglaga. Mama karigino ni icha nupina hojik phawba halaktribasiba. Khangdeni ai sunga saidi magine mamhangi manakta leptuna lehobani. Madugi sak aduna magi mamhangi manakta adum leiramgani haibadi thajadi. Aduga mani dusu sauraga mapamda chatkrabani. Aikhoi ima ichagi mataududa. Thagoi ngangdana sum leiranune matamsi yamna theng. Kadaidanu aikhoina mabu thigadawribasiba. Ha ngasai laklamba maga hana khangnarami haiba mairabado. Maduna nachanupibu puraga amu chattuna leiramgani ko. Sajawgi waduda thagoi ngakna. Hoine makhoi papa. Adu yamna chumba wafamni. Lao chasi lao amukta yengusi lao. Adu hairaga thagoina mang tharaga chatkre. Sajaw amadi thagoido mapamda hana laklami. Masai mabungna haihoba wado khangningamu ningsinglai. Phana ningsinglabaso machanupidi thidaba yade khanbanina manaw nupa Tombabu kaurami. Manaw nupa kaubada mabungoina thoglai. Thagoi kaidawre numidang sida sajaw nakhoi ani amuk laklibadi. Thagoidu mabungda phana sauninglabasu asawba pumba phatharaga. Tajaw phajabido halaktri ngasai aina hankraba matungda kayam koina leiraga chakhige. Nakhoigi angawbi nachanupidugi wado aingonda palakano. Chalo adugi lakpa oirabudi chalo. Sajaw thagoida yenglaga. Thagoi lao chasi lao. Adu hairamlaga sajawdu yamna sauna chatki. Thagoi mabungda yamna nungaitana amuktang yenglamlaga chatkirami. Makhoi mapa ngaikoni aikhoi tajawse sawbaginiba. Mana aikhoida oidaba ngangadaba nate. Ai chingnaba ama leire makhoi mapa. Asumna sajawda hairaga sajawgi matung inarai. Thagoi ai yam sawni ai yam pendi. Nakhoi tajawgi mawungdo karino. Adubu miyoiba magi lonchatla haiwani. Nachanupigi mawungduda aikhoi tajawdo yam sawningabani. Adugini sawrunusi. Isa gyan tadaba poklubagi pumnamak thoklibani haina khalasi. Ado hawjikbo aikhoi kamdawsige. Nachanupido kadomda thiruni. Ngaiko ngasai nupa ama laklambado adunaga ichado adu hairaga sajawdu wa makha tarakte. Makhoi mapa chummi nangna khalibado aigi ichanupido mairabana puraga soidana chatlamani. Yam phattaba mini mama punsida nungaiba ngamla. Law mairabagi manakta chasi. Ichanupibu lawrusi. Pharabasu phatrabasu aikhoigidi ichanupido matomtani. Magi asadani aikhoi ani ni hinglibasi. Natrabadi aikhoi ani sikhrabasu yare. Hoine mama adubudi chumba. Adubu karigumba nupadugi manakta leiramdaba thoklagana kamdawba. Soidana leiramgani makhoi mapa. Natrabadi aigi ichanupina kaida chakkani. He mairaba magumba nasu thagoi aibu usitaba saradana. Phai khanglidana ma. Asumna machinda murum murum sonduna sajaw amadi thagoido mairabagi yumlomda chatkirami. Mamton ai chak chaningdi ai yumda chatningi. Aibu thadokpiyo. Ai yam wariba mamton. Phajabi nangi mamhana nangbu matam khara sumaina thamsi haine. Aduga nangse gyan soidana tarakani hai. Sisi chak chatho matamsi yamna thengi. Ai chatningi aibu thadokpiyo. Aikhoi maga pabaga laambado ai khangi. Kaigino nakhoina asu amna phatrisi. Makhoi ani do yam kapamgani ai halaktabagi. Ai chatlagi aibu thadokpiyo.
ꯅꯈꯣꯏꯒꯤ ꯆꯥꯛꯁꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯃꯥꯝꯇꯣꯟ꯫ ꯍꯥꯏ ꯇꯣꯝꯕ, ꯅꯪ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤ? ꯍꯥ? ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯇꯥꯆꯧ, ꯑꯩ ꯊꯣꯔꯛꯑꯒꯦ꯫ ꯐꯖꯕꯤ, ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯀꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯅꯣꯏ ꯆꯥꯛꯁꯦ ꯆꯥꯔꯨꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯍꯦ, ꯆꯥꯅꯤꯡꯉꯒ ꯆꯥꯎ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯃꯈꯜ ꯑꯁꯤꯗꯤ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯂꯒ ꯃꯥꯒꯤ ꯃꯥꯝꯍꯟ ꯑꯗꯨꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯛ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤꯅꯦ ꯅꯪꯕꯨ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯦ꯫ ꯊꯦꯡꯒꯦ ꯊꯦꯡꯁꯅꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯒꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯂꯤ꯫ ꯊꯥꯒꯣꯏꯅ ꯈꯜꯂꯤꯕꯗꯣ ꯃꯩꯔꯥꯕꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯄꯥꯝꯗ ꯐꯖꯕꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯥꯒꯣꯏ, ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯃꯝꯃꯅꯤꯅꯦ ꯅꯪꯕꯨ꯫ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤꯗ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥ, ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯧꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯕꯣ? ꯃꯈꯣꯏꯅ ꯊꯣꯡꯁꯦ ꯍꯥꯡꯉꯛꯇ꯭ꯔꯦꯗꯅ ꯊꯣꯡꯁꯦ ꯑꯩꯅ ꯀꯥꯎꯈꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯅꯨꯄꯤ ꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯃꯤ ꯅꯪꯕꯣ, ꯏꯃꯥꯒꯤ ꯐꯖꯕꯤꯌꯥ꯫ ꯑꯃꯝꯕ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯏꯆꯥꯗꯤ ꯀꯩꯗꯧꯔꯤꯕꯅꯣ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯪ ꯄꯥꯕꯒ ꯑꯩꯒꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤ, ꯏꯃꯥꯒꯤ ꯕꯦꯝꯃ꯫ ꯁꯥꯖꯧ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯃꯃꯥ, ꯀꯗꯥꯏꯅꯣꯅꯦ ꯏꯆꯥ ꯐꯖꯕꯤꯕꯣ? ꯑꯃꯝꯕꯁꯤꯗ ꯑꯩꯗꯤ ꯑꯝꯇ ꯎꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯁꯤ ꯂꯩꯔꯤꯁꯤꯗꯤ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯔꯒ ꯃꯈꯨꯔꯨ ꯑꯅꯤꯁꯤ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕꯁꯤꯗꯤ꯫ ꯁꯥꯖꯧ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ? ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏꯅꯦꯍꯦ꯫ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯏꯉꯛ ꯉꯛꯂꯤ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯅ ꯑꯁꯨꯝꯅ ꯂꯦꯜꯂꯛꯂꯤꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯀꯅꯥꯅꯁꯨ ꯂꯥꯛꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯊꯥꯒꯣꯏ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ, ꯍꯦ ꯃꯩꯔꯥꯕ, ꯊꯣꯡꯁꯦ ꯍꯥꯡꯉꯣ, ꯊꯣꯡꯁꯦ ꯍꯥꯡꯉꯣ꯫ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯣꯡꯁꯦ ꯍꯥꯡꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯊꯣꯡꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯥꯎꯈꯥꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯒꯣꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯑꯁꯪꯕꯤꯗꯤ ꯌꯥꯝꯅ ꯉꯛꯂꯤ꯫ ꯁꯥꯖꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ, ꯏꯆꯥ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯈꯛꯇꯅ ꯐꯖꯐꯝ ꯂꯩꯔꯣ꯫ ꯅꯪ ꯑꯗꯨ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯂꯨꯏꯅꯦ ꯅꯪꯕꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯋꯥꯔꯛꯇꯕꯤꯁꯤ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯐꯖꯐꯝ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯉꯛꯁꯝꯗ ꯇꯥꯞ ꯍꯦꯛꯇ ꯃꯦꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯃꯦꯠꯂꯤꯕꯗꯤ? ꯑꯩꯗꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯊꯥꯒꯣꯏ, ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦꯅꯦ, ꯃꯤ ꯑꯣꯟꯅꯔ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯦ? ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯑꯃꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯜꯂꯕꯅꯤ, ꯑꯗꯨꯁꯨ ꯆꯠꯂꯣ ꯌꯥꯗꯦ꯫ ꯅꯪ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯝꯇꯗꯤ ꯆꯠꯈ꯭ꯔꯣꯕ, ꯁꯨꯡꯍꯟ ꯍꯜꯂꯛꯂꯨꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯏꯃꯨꯡꯗ ꯂꯩꯍꯟꯗꯦ꯫ ꯃꯥꯡꯒꯣꯜꯁꯤꯗ ꯅꯇꯣꯝꯇ ꯑꯗꯨꯝ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ? ꯃꯩꯔꯥꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯑꯃꯗꯤ ꯁꯥꯖꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄꯅꯣ ꯈꯟꯗꯨꯅ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯃꯩꯔꯥꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯗꯤ? ꯅꯇꯨ ꯅꯆꯥꯒ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ? ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯀꯧꯊꯣꯔꯛꯎ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯃꯝꯕꯗꯨꯗ ꯐꯖꯕꯤꯒꯤ ꯃꯃꯥ ꯂꯦꯞꯂꯤ ꯍꯥꯏꯕ ꯃꯥꯅ ꯎꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯉꯛꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯂꯥꯛꯂꯤꯕꯅꯣ ꯈꯟꯗꯨꯅ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯐꯖꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯏꯃꯥꯗ ꯀꯅꯥꯅ ꯇꯝꯂꯤꯕ? ꯑꯗꯨꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯑꯗꯨꯒ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯐꯖꯕꯤ ꯍꯪꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫
ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯕꯒꯤꯁꯨ ꯃꯥꯜꯂꯦ ꯏꯃꯥꯒꯤꯁꯦ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯤꯕꯕꯣ? ꯍꯥ? ꯀꯔꯤꯒꯤꯅꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤ ꯊꯣꯛꯅꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯪ ꯄꯦꯜꯂꯣ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ? ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯍꯥꯠꯇꯣꯛꯑꯕꯣ? ꯑꯗꯨꯒ ꯍꯨꯟꯗꯣꯛꯈ꯭ꯔꯕꯣ? ꯑꯁꯪꯕꯤꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯍꯥꯟꯅ ꯈꯪꯅꯖꯔꯝꯕ ꯐꯖꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕ꯫ ꯑꯁꯪꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯁꯥꯖꯧ ꯃꯩꯔꯥꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯛ ꯈꯟꯕꯤꯒꯅꯤ꯫ ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯐꯖꯕꯤ ꯈꯛꯇꯅꯤ ꯄꯣꯛꯂꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯏꯄꯥ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯏꯆꯥꯕꯨ ꯁꯤꯟꯅꯕꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯅꯪꯅ ꯍꯥꯏꯖꯔꯤꯕꯕꯣ? ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯏꯆꯥꯅꯨꯄꯤꯕꯨ ꯁꯤꯟꯅꯗꯕ ꯊꯣꯛꯂꯕꯗꯤ ꯃꯥ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯍꯥꯟꯅ ꯈꯪꯖꯔꯒ ꯊꯕꯛ ꯇꯧꯔꯛꯁꯅꯨ꯫ ꯃꯁꯥꯒꯤ ꯍꯦꯛ ꯅꯨꯄꯤꯕꯨ ꯑꯣꯠ ꯅꯩꯕꯤꯕ, ꯑꯗꯨꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯅ… ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯗꯦ꯫ ꯃꯩꯔꯥꯕ ꯊꯥꯒꯣꯏꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯐꯖꯕꯤꯗꯣ ꯑꯩꯅ ꯄꯨꯔꯒ ꯆꯠꯇꯦ꯫ ꯑꯩꯗꯤ ꯏꯃꯥꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ? ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯒꯤ ꯃꯔꯝꯁꯦ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯣꯛ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯤ ꯐꯖꯕꯤꯅꯤ꯫ ꯂꯧꯒꯦ ꯈꯟꯈꯤꯕꯁꯨ ꯐꯖꯕꯤꯅꯤ꯫ ꯐꯖꯕꯤꯒ ꯑꯩꯒ ꯍꯤꯡꯕꯒꯤ ꯑꯁꯥ ꯀꯌꯥ ꯑꯃ ꯁꯥꯒꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ꯫ ꯈꯪꯉꯨꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯄꯥꯝꯗꯅ ꯂꯧꯕ ꯅꯠꯇꯦ꯫ ꯐꯖꯕꯤꯕꯨ ꯄꯥꯝꯗꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯉꯁꯤꯃꯛꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯗꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ꯫ ꯍꯦ ꯃꯩꯔꯥꯕ, ꯌꯥꯔꯦ, ꯃꯇꯝ ꯍꯦꯜꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯇꯨ ꯅꯆꯥꯕꯨ ꯅꯪꯅ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯀꯥꯟꯅꯗꯕꯗꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯋꯥꯍꯟꯒꯅꯨ꯫ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ꯫ ꯕꯦꯃꯥ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥꯁꯤꯗꯤ ꯃꯩꯔꯥꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯅꯪ ꯉꯥꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯒꯣꯏꯅ ꯑꯁꯪꯕꯤꯗ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯒꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯪꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯌꯥꯝ ꯐꯔꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕ꯫ ꯅꯈꯣꯏꯕꯨ ꯊꯦꯡꯅꯕ ꯍꯥꯏꯅ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯉꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯤ꯫ ꯑꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯈꯔ ꯑꯝꯇ ꯐꯥꯖꯤꯟꯕꯤꯌꯨ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕ? ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯛꯑꯅꯤꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯄꯥꯝꯃꯤ, ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ? ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯠꯀꯅꯤ ꯈꯜꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯣ ꯇꯥ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯂꯣꯏꯅꯁꯨ ꯐꯈꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯁꯥꯖꯧꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔꯤ꯫ ꯊꯥꯒꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯁꯪꯕꯤꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯀꯃꯥꯏꯅꯁꯨ ꯁꯥꯎꯅꯤꯡꯉꯣꯏ? ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯥꯅ ꯃꯩꯔꯥꯕꯗ ꯐꯥꯎꯕ ꯉꯥꯡꯂꯨꯔꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯏꯕꯦꯝꯃ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯩꯔꯥꯕꯗ ꯊꯤꯅ ꯉꯥꯡꯂꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝ ꯉꯥꯡꯕ ꯏꯆꯥꯅꯨꯄꯤꯕꯨ ꯃꯩꯔꯥꯕꯗ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯕ ꯉꯝꯃꯤ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯅꯨꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯗ꯭ꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯁꯨꯝ ꯂꯩꯔꯤꯕꯗꯣ ꯇꯟꯗ꯭ꯔꯣ? ꯐꯔꯦꯅꯤ, ꯃꯩꯔꯥꯕꯗ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯉꯥꯎꯕ ꯐꯅꯤ ꯍꯥꯏꯔꯒꯗꯤ ꯉꯁꯤꯃꯛ ꯃꯩꯔꯥꯕꯗ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ꯫ ꯑꯦꯍꯦ, ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯅꯪꯒꯤ ꯈꯜꯂꯒ ꯉꯥꯡꯂꯤ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ? ꯃꯩꯔꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯥꯒꯣꯏꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯐꯖꯕꯤꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯇꯤ ꯐꯖꯕꯤꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯁꯥꯖꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, ꯉꯥꯏꯈꯣꯗ ꯃꯃꯥ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯗ ꯅꯪꯕꯣ꯫ ꯃꯈꯣꯏ ꯃꯄꯥ, ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯕꯤꯌꯨ, ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ꯫ ꯃꯩꯔꯥꯕ, ꯂꯥꯎ, ꯏꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯨꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯐꯖꯕꯤ ꯃꯊꯣꯝꯇꯅꯤ, ꯑꯩꯈꯣꯏꯅ ꯄꯣꯛꯆꯕ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯦ ꯐꯖꯕꯤꯒꯤ ꯉꯥꯛꯇꯅꯤ꯫ ꯐꯖꯕꯤꯒꯤ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯎ, ꯑꯩꯈꯣꯏꯗꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨ ꯂꯥꯎ꯫ ꯃꯩꯔꯥꯕꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫
ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯁꯪꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯁꯣꯏꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯅ ꯍꯧꯖꯤꯛꯇꯗ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯐꯖꯕꯤꯗꯨ ꯃꯥꯒꯤ ꯃꯥꯝꯍꯜ ꯑꯃꯗꯤ ꯃꯥꯝꯇꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯥ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯝꯃꯤ, ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯔꯝꯃꯤ꯫ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ?" ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯥꯝꯇꯣꯟꯗꯨ ꯁꯥꯎꯅ ꯐꯖꯕꯤꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯑꯄꯪꯕꯤ, ꯑꯩꯅꯤꯅꯦ, ꯅꯪꯒꯤ ꯃꯥꯝꯇꯣꯟꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ, ꯍꯌꯦꯡ ꯉꯟꯅ ꯃꯥꯝꯇꯣꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯃꯥꯝꯇꯣꯟꯁꯨꯅꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ, ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯝꯇꯣꯟ, ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ, ꯑꯗꯨꯗꯒꯤ ꯑꯩ ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯃꯥꯝꯇꯣꯟ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯕ, ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯅꯤꯌꯦ꯫ ꯐꯖꯕꯤ, ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯅꯤ, ꯅꯨꯄꯤ ꯅꯇꯣꯝꯇ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯨ, ꯃꯥꯝꯇꯣꯟꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯇꯣꯝꯕ, ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯍꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦꯗꯤ ꯂꯩꯇꯦ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯐꯖꯕꯤꯁꯦ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯗꯨ ꯀꯅꯥꯅ ꯌꯦꯡꯉꯨ ꯍꯥꯏꯒꯦ? ꯆꯥꯗꯗꯅ ꯃꯥꯗ ꯁꯤꯔꯝꯗꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯍꯦꯔꯥ ꯇꯥꯆꯧ, ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤꯗ꯫ ꯐꯖꯕꯤꯁꯦ ꯏꯆꯦꯒꯤ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ, ꯑꯗꯨꯅ ꯏꯆꯥ ꯑꯃꯒꯨꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ꯫ ꯃꯥꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯇꯥꯆꯧꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯤ꯫ ꯑꯇꯣꯞꯄꯗ ꯇꯧꯒꯗꯕ ꯃꯑꯣꯡꯁꯦ ꯇꯥꯆꯧꯅ ꯑꯉꯥꯡꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨ ꯇꯥꯆꯧ꯫ ꯍꯦ ꯑꯄꯪꯕ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯍꯥ, ꯅꯪ ꯀꯔꯤ ꯈꯪꯒꯦ? ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯃꯤꯕ ꯂꯟ ꯊꯨꯝꯁꯦ ꯐꯅ ꯌꯥꯝꯕꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯉꯣꯜꯒꯤꯁꯨ ꯁꯔꯨꯛ ꯇꯝꯅꯕ ꯏꯃꯨꯡ ꯂꯩ꯫ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯂꯒ ꯅꯈꯣꯏꯒꯤ ꯅꯆꯦꯗꯨꯅ ꯂꯧꯕ ꯄꯥꯝꯂꯛꯂꯕꯅꯤꯅꯦ, ꯃꯗꯨ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯨꯏ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯏꯆꯦꯒꯤ ꯁꯔꯨꯛ ꯈꯔ ꯇꯝꯕꯤꯈꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯕꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯤ, ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯂꯒ, "ꯀꯃꯥꯏꯅ ꯀꯥꯏꯗ꯭ꯔꯤꯕ? ꯍꯥꯏꯌꯨꯅꯦ, ꯅꯪ ꯌꯥꯝꯅ ꯍꯩꯔꯕꯒꯤ ꯋꯥꯅꯤꯅꯦ, ꯑꯗꯨꯒꯤ ꯃꯇꯥꯡꯒꯤꯗꯤꯅꯦ ꯅꯇꯩꯃꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯇꯥꯆꯧ, ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗ꯭ꯔꯤ, ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯦ ꯇꯥꯆꯧꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯈꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯏꯆꯦꯗ ꯃꯆꯦꯠ ꯑꯃ ꯀꯩ ꯑꯃ ꯄꯤꯕꯗꯤ ꯌꯥꯏꯗꯅ, ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯅ ꯄꯨꯛꯆꯦꯜ ꯑꯗꯨ ꯌꯥꯝ ꯄꯤꯔꯤꯁꯤꯕꯣ?" ꯇꯣꯝꯕ, ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯑꯩꯅ ꯍꯤꯡꯉꯤꯉꯩꯗꯗꯤ ꯃꯗꯨꯈꯛ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪꯁꯨ ꯀꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕꯗꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯍꯧꯏ, ꯃꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯁꯣꯝꯗꯅ ꯐꯖꯕꯤ ꯊꯤꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯊꯥꯒꯣꯏ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ?" "ꯏꯃꯥ, ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯁꯤꯜꯂꯨꯅꯨꯗ, ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." "ꯃꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯣ?" ꯃꯩꯔꯥꯕꯅ ꯐꯠ ꯊꯠꯂꯒ, "ꯕꯥꯕꯥ, ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯁꯥꯖꯧꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯕ ꯐꯥꯎꯕꯗ ꯐꯖꯕꯤꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯊꯥꯒꯣꯏꯗꯤ ꯀꯞꯄ ꯍꯧꯈ꯭ꯔꯦ, ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ꯫ ꯁꯣꯝꯗꯅ ꯇꯣꯝꯕ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯖꯕꯤꯕꯨ ꯊꯥꯗꯣꯛꯅꯤꯡꯕꯅ, ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯀꯤꯕꯅ ꯊꯥꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ "ꯇꯣꯝꯕ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯍꯥ, ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯕ?" ꯃꯇꯩꯃꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯏꯇꯩꯃ, ꯅꯪꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯉꯥꯡꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯇꯥꯆꯧꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ, ꯏꯇꯩꯃꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ, ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯍꯤꯡꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ." "ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ, ꯅꯌꯥꯝꯕꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ? ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯗꯨꯅ ꯀꯅꯥꯅꯣ?" ꯑꯗꯨ ꯍꯥꯏꯔꯒ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯊꯅꯝꯂꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗꯦ, ꯐꯖꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯒ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯏ꯫ "ꯏꯅꯦ, ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯦ? ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯑꯉꯥꯎꯕꯤ, ꯆꯤꯟꯗꯨꯝꯕꯤ, ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯤ, ꯅꯪꯕꯨ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯐꯨꯒꯦꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ,
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯨꯔꯦꯗꯅ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯁꯦ ꯏꯄꯥꯝ ꯌꯧꯔꯨꯔꯕꯅꯤ ꯈꯪꯉꯕ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯌꯨꯝꯁꯤꯗ ꯂꯧꯒꯦ ꯈꯜꯂꯤꯕ ꯂꯟꯊꯨꯝꯁꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯤ ꯏꯕꯦꯝꯃ ꯃꯇꯩꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯃꯇꯩꯃꯗ ꯌꯦꯡꯂꯒ ꯏꯇꯩꯃ ꯅꯪꯒ ꯇꯥꯆꯧꯒꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯔꯣꯏꯗꯕ ꯂꯟꯊꯨꯝ ꯈꯔꯒꯤ ꯃꯤꯍꯧꯕ ꯐꯠꯇꯦ ꯃꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤ ꯏꯇꯩꯃꯒ ꯇꯥꯆꯧꯒꯗꯤ ꯍꯥꯏ ꯇꯣꯝꯕ ꯀꯩꯅꯣ ꯑꯗꯨꯗꯩꯗꯨꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤꯕꯗꯣ ꯍꯥ ꯃꯇꯩꯃ ꯅꯪꯁꯨ ꯂꯥꯛꯑꯦꯗꯅ ꯑꯩꯁꯨ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯕꯗꯣ ꯐꯖꯕ ꯅꯠꯇꯦ ꯅꯆꯥ ꯅꯃꯧꯅ ꯃꯔꯣꯜ ꯑꯃ ꯚꯥꯞ ꯇꯥꯗꯕꯅꯤ ꯃꯇꯩꯃꯒ ꯃꯥꯒꯤ ꯇꯥꯆꯧꯒꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯃꯥꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯅꯆꯥ ꯅꯃꯧ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯍꯣ ꯅꯃꯧ ꯅꯨꯄꯤꯗꯨꯅꯅꯦ ꯈꯨꯝꯃꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝꯁꯤꯡꯁꯦ ꯃꯥꯗꯤ ꯑꯝꯇ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯄꯥꯝꯗ ꯁꯨꯝ ꯂꯩꯖꯈꯤꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯒ ꯁꯨꯕ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯃꯣꯏꯌꯦ ꯑꯗꯨꯃ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯨ ꯍꯣꯏ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃ ꯍꯦꯛ ꯍꯥꯏꯔꯛꯏꯕꯅꯤ ꯑꯗꯨꯗꯤ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯔꯝꯃꯤꯅꯦ ꯃꯃꯥ ꯍꯣꯏꯅꯦ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯈꯣꯏꯗꯧꯁꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯀꯣ ꯐꯖꯕꯤ ꯅꯪꯁꯨ ꯆꯠꯂꯣ ꯂꯥꯎ ꯃꯥꯃꯟꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯅꯃꯥꯗ ꯈꯛꯇꯤ ꯇꯝꯃꯨꯅꯨꯀꯣ ꯐꯖꯕꯤꯁꯨ ꯃꯥꯇꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯈꯟꯗꯨꯅ ꯃꯉꯛ ꯅꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯖꯕꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯐꯖꯕꯤꯗꯣ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤ ꯅꯨꯡꯁꯤꯠꯇꯒꯤ ꯌꯥꯡꯉꯤ ꯍꯥꯏꯕ ꯌꯥꯏ ꯃꯥꯒꯤ ꯂꯝꯖꯦꯜꯗꯣ ꯍꯣꯔꯦꯟ ꯑꯁꯤꯅꯅꯦ ꯃꯃꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯖꯕꯤꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯟꯗꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯃꯩꯔꯥꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯏꯉꯛ ꯉꯛꯏ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯩꯔꯥꯕꯅ ꯃꯣꯏꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ ꯐꯖꯕꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯗꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯨꯛ ꯄꯥꯝꯃꯤꯒꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯕꯨ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯕꯅꯤ ꯃꯩꯔꯥꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯐꯖꯕꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯥꯅ ꯃꯩꯔꯥꯕꯕꯨ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯃꯩꯔꯥꯕꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯁꯨ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯩꯔꯥꯕꯕꯨ ꯌꯥꯔꯛꯂꯤꯕꯅꯣ ꯈꯟꯕꯗ ꯃꯥ ꯆꯃꯝꯅꯔꯦ ꯑꯗꯨꯕꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯅꯪꯕꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯝꯗꯧꯕ ꯉꯔꯥꯡ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥꯒꯤꯗ ꯂꯦꯛꯎꯏ ꯀꯅꯥꯒꯤꯗ ꯆꯠꯃꯤꯟꯅꯔꯨꯏ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯩꯕꯨ ꯍꯦꯛꯇ ꯂꯧꯒꯗꯧꯔꯤꯕꯗꯣ ꯇꯟꯗ꯭ꯔꯣ ꯐꯖꯕꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯗ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯔꯝꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯑꯝꯇ ꯂꯩꯇꯦ ꯏꯃꯥꯒꯤ ꯐꯖꯕꯤꯌꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥ ꯀꯥꯏ ꯂꯩꯔꯨꯒꯦꯕ ꯏꯆꯥ ꯍꯜꯂꯛꯇꯕꯗꯨꯗ ꯏꯃꯥ ꯂꯩꯕ ꯌꯥꯗꯦꯅꯦ ꯅꯪꯕꯣ ꯇꯨ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯪ ꯇꯥꯃꯩꯔꯥꯕꯁꯦ ꯑꯩꯈꯣꯏꯗ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯄꯥꯒ ꯑꯩꯒꯅ ꯄꯨꯔꯛꯑꯕꯅꯤ ꯍꯩ ꯐꯖꯕꯤ ꯑꯉꯥꯎꯕꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯒ ꯏꯆꯥ ꯅꯨꯄꯤꯒ ꯀꯥꯏꯅꯍꯟꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯩꯔꯥꯕ ꯂꯥꯎ ꯌꯨꯝ ꯆꯠꯁꯤ ꯂꯥꯎ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯇꯨ ꯅꯆꯥ ꯂꯩꯔꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯑꯉꯥꯎꯕꯤ ꯆꯤꯟꯗꯨꯝꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯁꯦ ꯍꯥ ꯑꯩꯒꯤ ꯏꯆꯥ ꯑꯁꯪꯕꯤꯗꯣ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯠꯁꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯟꯈꯤꯕ ꯑꯩꯒꯤ ꯐꯖꯕꯤꯒꯁꯨ ꯂꯥꯞꯅꯍꯟꯈꯤꯕ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯌꯦꯠꯈꯤꯒꯦ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯆꯥꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯔꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯈ꯭ꯔꯦ ꯊꯒꯣꯏ ꯑꯁꯪꯕꯤꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ ꯃꯩꯔꯥꯕꯒ ꯑꯗꯨꯃꯛ ꯊꯦꯡꯅꯖꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯩꯔꯥꯕ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯀꯔꯤꯅꯣ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯀꯩꯅꯦꯅ ꯈꯟꯒꯦ? ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯆꯥꯁꯨ ꯂꯩꯔꯕꯅꯤ, ꯅꯨꯄꯤꯕꯨ ꯂꯧꯅꯤ ꯍꯥꯏꯅꯒ ꯍꯦꯛꯇ ꯂꯧꯕ, ꯂꯧꯅꯤꯡꯗ꯭ꯔꯒꯅ ꯍꯦꯛꯇ ꯇꯣꯛꯄ, ꯃꯗꯨ ꯌꯥꯕ꯭ꯔꯅꯤ ꯃꯩꯔꯥꯕ? ꯏꯆꯥꯕ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯪꯕꯤꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯅꯦ? ꯑꯝꯇ ꯈꯨꯝꯃꯨꯅꯤ, ꯑꯩꯒꯤ ꯏꯆꯥꯔꯕ? ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯋꯥꯐꯝꯗꯣ ꯑꯩꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯝꯇ ꯈꯨꯝꯕꯤꯌꯨꯅꯤ ꯏꯃꯥ, ꯃꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯡꯂꯣ? ꯃꯩꯔꯥꯕꯅ ꯉꯁꯤ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯪꯕꯤꯒꯤ ꯃꯃꯥꯗꯣ ꯃꯇꯣꯝꯇ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯩꯔꯥꯕꯒ ꯁꯨꯝ ꯑꯣꯟꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥ ꯈꯛꯇ ꯏꯖꯠ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯩꯔꯥꯕꯅ ꯃꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯊꯥꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥ? ꯑꯝꯇ ꯈꯨꯝꯃꯨꯅꯤ ꯅꯪꯕꯣ? ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯨꯛꯀꯁꯨ ꯍꯪꯉꯛꯏ ꯐꯖꯕꯤꯅ ꯃꯃꯥꯗ ꯌꯦꯡꯉꯒ꯫ ꯏꯃꯥ, ꯅꯪꯅ ꯉꯔꯥꯡ ꯃꯥꯝꯍꯟ ꯈꯣꯏꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯃꯥꯝꯍꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯈꯨꯠꯁꯨ ꯄꯨꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯥꯝꯍꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯅꯃꯥꯅꯆꯥ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ꯫ ꯏꯃꯥ, ꯏꯃꯥꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯂꯧꯅꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ? ꯁꯥꯖꯧ ꯑꯃꯗꯤ ꯊꯥꯒꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯆꯠꯄꯗꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯀꯝꯗꯧꯅꯅꯣ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯗꯣꯛꯄ ꯄꯥꯝꯗꯕꯗꯒꯤ ꯊꯥꯒꯣꯏ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯁꯥꯔꯛꯑꯅꯨ, ꯃꯈꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯑꯣꯟꯁꯤꯟꯅꯔꯣꯏꯁꯤ, ꯆꯠꯂꯣ ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ, ꯃꯩꯔꯥꯕꯒ ꯅꯪꯒꯅꯦ ꯂꯧꯈꯠꯄꯤꯔꯗꯕꯅꯤ, ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ, ꯅꯪꯅ ꯌꯥꯔꯕꯗꯤ꯫ ꯅꯪꯕꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯕ? ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯁꯤ ꯃꯩꯔꯥꯕꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯟꯖꯗꯨꯅ ꯐꯖꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯩꯔꯥꯕꯗ ꯅꯝꯗꯅ ꯂꯩꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯒꯤ ꯐꯖꯕꯤꯅ ꯑꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯐꯖꯕꯤꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯇꯥ ꯃꯩꯔꯥꯕꯒ ꯑꯩꯒ ꯂꯧꯈꯠꯄꯤꯕꯗꯒꯤꯗꯤ ꯑꯩꯁꯦ ꯊꯥ ꯃꯩꯔꯥꯕꯒꯤ ꯑꯣꯏꯔꯅꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯆꯤꯟ ꯇꯨꯝꯕꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯏꯀꯣ ꯏꯃꯥ? ꯍꯥꯏꯔꯔꯣꯏ, ꯂꯧꯈꯠꯄꯤꯔꯗꯕꯅꯤ, ꯅꯪꯁꯦ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯣꯏꯅꯤ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯔꯣꯏꯌꯦ꯫ ꯏꯔꯨꯖꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯣꯡꯊꯣꯛꯑꯝꯃꯣ, ꯅꯪ ꯄꯥꯕꯒ ꯑꯩꯒ ꯀꯩꯊꯦꯜ ꯊꯣꯛꯑꯒ ꯄꯣꯠ ꯆꯩ ꯈꯤꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯅꯪꯒ ꯇꯥ ꯃꯩꯔꯥꯕꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯩꯔꯥꯕꯒ ꯊꯨꯡꯅꯖꯔꯁꯅꯨ, ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯃꯥꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯥꯛꯅꯕꯤꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯥ ꯃꯈꯣꯏꯒ ꯈꯠꯅꯔꯨꯕꯗꯤ ꯄꯥꯝꯂꯝꯗꯦ, ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯝꯗ ꯈꯣꯡꯒꯨꯜ ꯇꯥꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯂꯧꯈꯠꯄꯤꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯝꯖꯕ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯊꯨꯡꯂꯕꯅꯤꯅ